Manipur Top Channel की ओइना अचूबगी एक्सपीरियंस लेरवा एडिटर अमा कौजरी अकुपा मरोल की तमक WhatsApp नंबर 8258051865 और Gmail Manipur Top Channel Official @gmail.com दा पाउ फौविरउ ngasi numida waram phongkiba tongan tongan ba manipuri sepong singa masum thokiba thogdo wathok singdagi maruai bi I pau sing meyam da thamjagi ahanbada panna pauksi rig lokusaraga Amit Shah mitei kuki gi lan khudak luisina na basilam gadabani MTU Amit Shah gi Manipur khongset asida mitei sing est list soidana salangani lapthok piramo Union Home Minister Amit Shah gi Manipur khongset asida hauzik thokliba mitei amadi kuki gi lan khudak luisina na basilam gadabani Loinana lan asigi haurakpham amadi maram punamak khanglabanina hana khangdringai da hakibu wahi mitei ne est list sanana bu hona bigi saruk am oina High Court of Manipur ki judgment amana thokan bani haibu wahi du soikre khangdabadi ki hai ki bani haina sengdukla muamasu schedule tribe list sanpham thokpa mitei kanglup asi state lainga ki yathangai drabasu athubada est list soidana salangani haina lokthok piramu haina mitei maitai tribe yunna thadurakpa sirol amana phongdorakli MTU ki sirol amana hai Union Home Minister Amit Shah na kumja English ngani kungani thoi October mari da Jammu gi Rajouri Shahar da pangthokpa election ga mari laina ba thoram ma da Jammu and Kashmir da khunda ba miyai lak taragani thoirong gi mi singoi ba pahadi haina khangna ba kanglup asi schedule tribe list salangani haina laktokhi masi laktokhi ba matam state ki recommendation yaukidi Shotharaba kanglup amade election gi matam na piba khudol amani haina Amit Shah na mifamadada tilliba miyam na laktokibani pahadi kanglup pu es list sanbagi sangshilakhiba ihau khudimakta gujaramadi bekewal kanglup na toina yetpa amadi apan biki atopa kanglup na phana yetuna su center na kariyama da tadana tofom tokpu official process khuding pangtokhi Loinana pahadi kanglup pahadi tribe gada brahman amadi koli haiba kanglup singasi sahi sigi February 3 parliamenta puthokuna schedule tribe list salli haina pass tokhi haiba kanglup singasi na est list sanba matamni state atu gi recommendation ngairaga lekhiba na tiamadi atopa kanglup na yeli haiduna orai pari tokhi facility maram maduna lakhokhi ba handaki Union Home Minister Amit Shah na Manipur da lakpa matamda mitei est list sanba sisu yare haina lakhokhi ramuna trabadi misang mikhai asan mirai naiba puksial people sing mani haina lawgani amaramda est demand si sawgali natragan sawatti haibagi matang na lup asina pisingkiba warul adugi pakum hauji phawbi hoina BJP amadi MPF ki maikedi gi pirak palaitri Outer Manipur parliamentary meeting gi apunba voter si lak ani makhai hen lei haibasi outer gi mirep singna kawdaba phai hairiba voter ayamba meeting est list san pama ngakani masigi mathakta ansamna thajin khiba memorandum adu handoktrabadi no withdraw no vote haiba campaign ama no ST no vote ki campaign manungsana outer parliamentary constituency singdu sathaduna leidi haiba kawbigano Consent pidaba candidate natragana political party punamak miyam khangnak warakpam thoi haiba kawbiganu haidi hanasu pau sida makhatana su palakli Makasa tharak poina to papaw Amit Shah ni irang luisinbagi mahut bot khombo oina lakpa lebak thibani mahesor State asida thoklibi irang luisingani hairaba Union Home Minister Amit Shah ni irang luisinba lakpagi mahutta bot khomba lakadoriba si khwaidigi lebak thibani haina RPA athawalegi mere poiriba mahesor thanaujana phungdorakli Imphal West ki Kaisampata laiba ma ki yumna pangtokhiba pawgi mifam amada mahesor makha taraduna double engine lengang ni haiba power lairaba BJP lenga sigi Home Minister Amit Shah masamang state asida laktuna irang athubada luisingani haibigi thajaba miyamna piramkhi ngasi phawba yengsinba ngamdana laklaba matung mikhal hayeng na ngairaba matamda board khomba lakadribasi ikaingaini masigi smajakta Manipur na mai hauna saktuna awaba taringai serakta Union Home Minister bu oknabigi damang samgat sagaliba singna awaba tariba miyamgi thamoida kari phauramgadagi haibadu khanthabi waiki amaromda thoklibi irang asisu kanagumana remote paiduna thowaningba matamna thowanba lephaningba matamda lephanba manba thabak kya satharakliba haiba wafam thamladuna matam khara leple Manipur santi hanjilakli haina
ꯍꯔꯥꯎꯅꯔꯝꯕ ꯀꯌꯥ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯅꯪꯂꯤꯕ ꯁꯤꯠꯂꯦꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯌꯦꯛꯁꯣꯟꯅ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ RPFꯅ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯂꯛꯂꯤ꯫ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯦꯄ꯭ꯔꯤꯜ 19ꯗ ꯆꯩꯔꯥꯎꯆꯤꯡꯗ ꯂꯩꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝ ꯑꯃꯗꯤ ꯃꯐꯝ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯁꯤꯡꯗ ꯃꯁꯥꯒꯤ ꯑꯁꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ RPFꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ RPFꯀꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯔꯣꯕꯦꯟ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡ ꯃꯤꯇꯝꯃꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯀ꯭ꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯧꯃꯤꯁꯤꯡ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯃꯤꯁꯤꯡ ꯍꯛꯁꯦꯜ ꯂꯣꯏꯁꯪꯒꯤ ꯊꯧꯃꯤꯁꯤꯡ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯊꯧꯃꯤꯁꯤꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯀꯥ ꯍꯦꯟꯕ ꯑꯊꯤꯡꯕ ꯊꯝꯕꯤꯗꯅ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯊꯧꯕꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯝꯕ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯁꯤꯕ ꯀꯤꯗꯅ ꯀꯠꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯌꯨꯝꯐꯝ ꯑꯗꯨ ꯊꯣꯟꯕꯤꯔꯝꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯧꯕꯁꯤꯡꯅ ꯀꯠꯊꯣꯛꯂꯝꯕꯒꯤ ꯃꯍꯩ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯀꯠꯊꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯏꯔꯝꯗꯝꯁꯤꯒꯤ ꯋꯥꯁꯛ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗꯁꯨ ꯂꯨꯞ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ ꯕꯁꯟꯇꯀꯨꯃꯥꯔ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ TH ꯕꯁꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡꯒꯤ ꯐꯤꯔꯦꯞ ꯈꯪꯗꯣꯛꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯒ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ STDCMꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯉꯁꯤ ꯎꯅꯈ꯭ꯔꯦ꯫ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯁꯨ ꯄꯨꯔꯤꯕ ꯃꯤꯔꯦꯞ ꯑꯁꯤꯒꯤ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯀ꯭ꯋꯥꯇꯔꯗ ꯉꯁꯤ STDCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯙꯤꯔꯥꯖ ꯌꯨꯝꯅꯥꯝ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ K ꯕꯒꯦꯟꯗ꯭ꯔꯖꯤꯠ ꯌꯥꯎꯅ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯍꯛꯊꯦꯡꯅꯅ ꯎꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯕꯨ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯇꯩ ꯐꯨꯔꯨꯞꯄꯨ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯨꯔꯛꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ STDCMꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯖꯁꯇꯤꯐꯤꯀꯦꯕꯜ ꯑꯣꯏꯕ ꯗꯤꯃꯥꯟꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯄꯣꯂꯤꯇꯤꯛꯁꯇ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄ ꯍꯧꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯅꯩꯅꯕꯗ ꯗꯤꯃꯥꯟ ꯑꯁꯤꯃꯛ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯃꯤꯇꯩꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯣꯏ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯗꯤꯃꯥꯟ ꯑꯁꯤꯃꯛ ꯁꯧꯒꯠꯂꯤ꯫ ꯏꯁꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯩꯇꯩꯕꯨ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯕꯁꯨ ꯂꯩꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯐ꯭ꯌꯨꯆꯔ ꯏꯟꯁ꯭ꯌꯣꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯐꯨꯜꯐꯤꯜ ꯇꯧꯍꯟꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯍꯨꯝꯁꯨꯕ ꯂꯩꯉꯥꯛꯂꯣꯟ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯇꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯂꯥꯛꯀꯗꯧꯔꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯜꯂꯛꯂꯕꯗꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯃꯩꯇꯩꯕꯨ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯅꯅꯕ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯪ 1942ꯒꯤ ꯑꯦꯄ꯭ꯔꯤꯜ 19 ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯗꯣꯝꯄꯣꯛꯄꯤꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ RPFꯀꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ PLAꯒꯤ ꯂꯥꯟꯃꯤ ꯃꯥꯄꯟꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯉꯔꯥꯡ ꯏꯝꯐꯥꯜꯒꯤ ꯆꯩꯔꯥꯎꯆꯤꯡꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯄꯥꯉꯜ ꯆꯦꯔꯨ ꯑꯃꯗꯤ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯁꯦꯠ ꯏꯟꯗꯨꯅ ꯆꯩꯔꯥꯎꯆꯤꯡꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝ ꯇꯝꯅ ꯂꯥꯛꯅꯈꯤ꯫ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨ ꯄꯦꯅꯥ ꯁꯩꯁꯛꯅ ꯌꯥꯀꯥꯏꯔꯣꯜ ꯇꯝꯗꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯡ ꯇꯥ ꯁꯦꯂꯨꯠ ꯄꯤꯈꯤ꯫ ꯇꯨꯡꯗ ꯃꯤꯌꯥꯝꯅ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯈꯨꯕꯝꯗ ꯂꯩꯕ
ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯁꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯗꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝꯁꯤꯡꯗ ꯍꯥꯏꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯌꯨꯄꯥꯟ ꯊꯥꯕꯅꯆꯤꯡꯕ ꯊꯧꯔꯝꯁꯤꯡꯁꯨ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯃꯍꯧꯁꯥꯒꯨꯝ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯀꯠ ꯂꯩꯀꯠ ꯇꯝꯕ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯩꯔꯥꯎ ꯆꯤꯡ ꯃꯊꯛ ꯑꯃꯗꯤ ꯃꯈꯥꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯂꯣꯏꯅꯅ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯗꯨꯗ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯒꯤ ꯇꯤꯝ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯝꯖꯥ ꯏꯪ 1942 ꯀꯣꯗꯣꯝꯄꯣꯛꯄꯤ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯆꯟꯅꯨꯄꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯗꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕꯗ ꯃꯐꯝ ꯑꯁꯤꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯈꯤꯗ꯭ꯔꯕ PLꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯑꯌꯥꯕ ꯄꯤꯗꯨꯅ ꯂꯥꯛꯄꯒꯨꯝ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯑꯌꯥꯕ ꯄꯤꯔꯛꯈꯤ ꯑꯃꯔꯣꯝꯗ ꯑꯊꯧꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯅꯕ ꯃꯩꯔꯥ ꯀꯠꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯊꯧꯅꯤꯈꯤ ꯏꯪ 1942 ꯑꯦꯄ꯭ꯔꯤꯜ 13 ꯀꯣꯗꯣꯝꯄꯣꯛꯄꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ PLAꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯊꯧꯗꯥꯝ ꯀꯨꯟꯖ ꯕꯤꯍꯥꯔꯤ ꯀꯛꯋꯥꯠꯅ ꯃꯩꯔꯥꯛꯐꯝ ꯂꯩꯀꯥꯏ ꯊꯧꯗꯥꯝ ꯂꯣꯀꯦꯟ ꯑꯦꯂꯥꯏꯁ ꯑꯃꯨꯖꯥꯎ ꯀꯛꯋꯥꯠꯅ ꯃꯩꯔꯥꯛꯐꯝ ꯂꯩꯀꯥꯏ ꯄꯥꯀꯥ ꯍꯩꯔꯣꯛ ꯄꯥꯈꯪꯂꯥꯛꯄ ꯑꯦꯂꯥꯏꯁ ꯄꯨꯀꯤ ꯀꯩꯁꯥꯝꯄꯥꯠ RK ꯈꯣꯏꯔꯣꯝꯕ ꯑꯦꯂꯥꯏꯁ ꯒ꯭ꯌꯥꯅꯦ ꯃꯣꯔꯦ ꯁꯣꯔꯈꯥꯏꯕꯝ ꯀꯥꯃꯦಶ್ꯋꯔ ꯑꯦꯂꯥꯏꯁ ꯀꯥꯟꯇꯥ ꯍꯩꯕꯣꯡꯄꯣꯛꯄꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯆꯥꯎꯕꯟ ꯀꯣꯀꯩꯊꯦꯜ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯅꯥꯎꯔꯦꯝ ꯔꯥꯖꯦꯟ ꯀꯛꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯇꯦꯔꯥ ꯁꯄꯝ ꯂꯩꯀꯥꯏꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ ꯏꯪ 1942 ꯑꯦꯄ꯭ꯔꯤल 13 ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ PLAꯒꯤ ꯂꯥꯟꯃꯤ ꯃꯥꯄꯜ ꯂꯩꯈꯤꯗꯕꯅꯤ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗꯅ KCPꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯗ ꯂꯨꯞ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯛꯂꯤ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯇꯤ ꯄꯥꯔꯇꯤ PWGꯒꯤ ꯉꯁꯤ 94 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯂꯛꯂꯤ KCPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯝꯌꯥꯟꯕ ꯈꯨꯃꯟ ꯑꯃꯗꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕ ꯑꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ 94 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯌꯧꯋꯣꯜꯒꯤ ꯂꯟꯃꯤ ꯑꯃꯗꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯐꯝꯗ ꯂꯨꯞ ꯑꯁꯤꯅ ꯌꯧꯋꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕꯗꯁꯨ ꯂꯨꯞ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤ ꯁꯤꯌꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯪꯂꯩꯄꯥꯛꯀꯤ ꯂꯩꯍꯥꯎꯗ ꯆꯥꯎꯃꯤꯟꯅꯔꯛꯂꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯂꯣꯏꯅꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯔꯦꯁꯇꯨꯔꯦꯟꯠꯁ ꯃꯤꯊꯥ ꯃꯅꯥ ꯑꯃꯗꯤ ꯍꯤꯗꯥꯛ ꯃꯅꯥ ꯌꯨꯉꯥꯡ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ KCP PWGꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯪꯂꯩ ꯃꯤꯌꯥꯝꯗꯒꯤ ꯂꯧꯈꯤꯕ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯀꯪꯂꯩꯄꯥꯛ ꯄꯤꯄꯜꯁ ꯑꯥꯔꯃꯤ KPA ꯁꯥꯐꯣꯡꯗꯨꯅ ꯀꯪꯂꯩꯄꯥꯛꯀꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯌꯥꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯔꯛꯂꯤ ꯂꯨꯞ ꯑꯁꯤꯕꯨ ꯊꯥꯖꯕ ꯊꯝꯕꯤꯗꯨꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡ ꯑꯁꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯪꯂꯩ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯂꯨꯞꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯀꯪꯂꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯒꯠꯄ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯎꯠꯂꯛꯂꯤ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯀꯝꯄꯦꯁꯟ PBU IMT ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 12 ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30 ꯇꯥꯕꯗ ꯃꯨꯇꯨꯝ ꯔꯥꯕꯤꯆꯟꯗ꯭ꯔꯒꯤ ꯄꯥꯂꯦꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯁꯥꯒꯤ ꯑꯃꯗꯤ ꯃꯤ ꯈꯔꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯄꯤꯔꯤꯕ ꯁꯣꯃꯤꯜ ꯑꯃ ꯁꯛꯈꯪꯅꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯇꯨꯅ ꯃꯥꯡꯍꯟꯕꯤꯔꯝꯕ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯁꯟ PBU ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯇꯨꯝ ꯊ꯭ꯔꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯑꯗꯨꯗ ꯁꯣ ꯃꯦꯆꯤꯟ ꯁꯣ ꯃꯤꯜ ꯌꯥꯎꯅ ꯄꯨꯟꯅ ꯑꯈꯥꯏꯕ ꯎꯄꯥꯛꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯂꯨꯄꯥ $45,000 ꯕꯤꯜ ꯑꯣꯏꯒꯅꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯈꯤꯕꯅꯣ ꯁꯣꯃꯤꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯃꯨꯡ ꯈꯔꯁꯨ ꯍꯤꯡꯅꯕꯒꯤ ꯊꯕꯛ ꯄꯤꯔꯤꯕ ꯁꯣꯃꯤꯜ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ UNHRꯗ ꯋꯥꯀꯠꯂꯒꯅꯤ ꯋꯥꯔꯜ ꯀꯨꯀꯤꯖꯧ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯍꯦꯗꯀ꯭ꯋꯥꯇꯔ ꯁꯣꯡꯄꯤ ꯂꯝꯀꯥ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ
Kamu Saisong Amadi, Songpul Kul Aniki Marakta, Arambai Tingol, Central Force Amadi, Manipur Police, Apon Bukutpu Gimakutta, Kokizo Gibilis, Volunteer Anisikivas, Minungsi Yaudabamiani, Tawong Sikan name Tawi. Hiramasugi Matana United Human Rights Commission Wakatlagani Loinana Union Home Minister Hiramasugi Matana Yingsin and the Council Sirola Manadi. A dog going to the Mian Paus Matasha, Shinjara Gimas Miampun and a Wap Minisi.